Manipur draconian law of AFSPA thamjillakpa yaningde meecham meeyam hatpada senariba miyosing akanba action lawgadabani amadi nupi angang hatpa terrorist ki thabakni terrorism ki thabak lepu nupi angang hatpa lepu haiduna all Manipur United Clubs Organization Amuco Manipur Students Federation Msf Poirei Leimarol apunba maira paibi Manipur amadi all Manipur Women's Voluntary Association Amawova na sinduna ngase kwakaithel dalaiba Amuco gi office gi hogduna kaisampat junction fawba Meeyamgi protest rally ama Chatkhre Rally aduga mari lenena Amuco gi president Nando Luwang na phongdorpada Zuribamgi Meeyam bungak senaba thakiba senior SP combat Nectar Sanjanbamna meecham ama nongmena kaptuna hatkibagi thong Meeyam na yabangamde Miyat asida senariba Nectar gi mathakta lengang na action lawgadabani Manipur da sahi ama makhai leiraba fawba irang asi lakshin bangamdraba Manipur lenga ke security advisor Kuldip Singh masagi phamdagi lawthoktuna ma ki ponofam lamdamda hanankigadabani Malemgi Meeyam na yanadraba AFSPA si Manipurda hanjin thamduna sanariba si lamdam asida tholiba irang asi nathaina honabani amadi khulngakpa miyosingda hena awaba pinaba silakpa thongni haiki Nasi Manipur tholiba akhoi pamdaba thongdoksing ase Bharat Sarkar na atamnana thonba Bharat Sarkar tholiba thongdoksing manungda akhoi miyoi kya thawai na pikamnanba miyoi kya sonba miyoi kya gi yummai chan badana tana phong chana jiri bangki chokoya doda nupi ngang taruk phana phukakanda madu halaga hundomba masigumba mayam yaningda badu amadi akhoi Manipur gi Meeyam na matam changna sahi diket kya changna Manipur da AFSPA thamba yaningde haiduna lawduna laklingai marakta matam khara amuk Manipur gi police station na kwan mabatra te na kwan makhom dagi lokthom matungda amuk nauna police station tawna kwan ba mafam dangwa AFSPA thamjillakpa se masi khwaidagi sunadaba hawjik thoibi irang asigi marakta Meeyam na wari matakda amuk na wan bagi thongdo amane na khoi logjaba madugi yaningdaba phongdopoi na khoi Meeyam na khoi lup mayam na chinjaraga khoi lady si chajabani ngasi ba ko tholiba tawgok se Bharat Sarkar di khoi cinema drama film mamagumna yenga leibadon tawriyeba madudi akhoi akutbada leito waiba pawrong gini singai aduna madu Bharat Sarkar na Manipur gi Meeyam je yeng miyeng asi sanga de yengadaba adugo jangan le ba tamthiba sam de yengadaba miyeng do yengi akhoi si Bharat ki citizen ama oina udabagi mong do khamjina yaningde Manipur se sida Indiana yengwa miyengja khudaktagi lepiu adugo laba Indiana insanba terrorist hinduna akhoi meecham halale tapakta AFSPA thamjale aduga Manipur gi dat lairiba maitei singja muthananaba silaiba Manipur muthananaba silaiba asigumlaba India gi thoranga se khudakta lepiu aduna akhoi Meeyam da hajaningbadi akhoi se michin na singna miyeng amata da yengaga akhoi isana isabu sunja langjara kanda akhoi kanagi chu mi pan tang dana akhoi lomdom lepsaba ngamnanaba akhoi khudimangna bunna honnaminasi ngasigi lengak leitabaga sa manare mana tawning ba tawre aduna lengak le haibagi akhoi thajaba leitare kukina lai horokpa matam sida ngasi India government na una usnadaba saraga maitai khata atamna lan tara ise proxy war ne harse Manipur Meeyam na loina khangi proxy war gi masana India ne harse Manipur Meeyam na khamna lairabani adugi mathakta leptana chathe ba chahi ani thaning je changhal haba lan sida ngase na armed forces state power act thamjalakan Manipur Meeyam hada basilak lebase Manipur da lalhaw nam thana bagi namada ngase Manipur gi isa iso Meeyam ma sailai ba pon sida lelei kaya ma phagra da thiba phangude kaya amana asiba haksang oina asigumba asungam tam thiba malengi Meeyam nam draconian law haidana sekana talabam muthakka da bani haidana court ki order sileba asigumba posamamu amuk hanna ta nauna thamjillakpa habese uche thawaidana Manipur Meeyam gi mating khangdaba India na ngasi sangthalakpane habese ai ta sangna hanyangi songya yare Manipur Meeyam gi singri da I selanga da Manipur thugai basi yare mutat basi yare